General strike Pung kun marida Tensinkhre haina lauthorikli kanglaipak ki mera pauchena phongbani ngarang March tra maridagi Manipur gi tongan ba state level CSO sing amati mahiroi lup sing punsinduna apunba lup tra homdoina haukiba March tra homdoida Government of India ga peace agreement taunariba yawal lup yuana left MPAP gi Chief of Army Staff TI Sidampu Allies thoiba yauna luchingba humbu NIA na fazin kibagi mayokta yaning daba phongdoktuna pung nifunipan gi oina Manipur pumba kaukiba general strike hadu hojik chathariba class 10 amadi 12 ki examination asigi yenglaga amasung leibak asigi oiriba awabe phibam singi matang da kupna khanaraba matungda general strike asi pung kun marida Tensinkhre haina leibak miam da lauthokhtuna khanghalakli hiramasiga mari leina Fox Manipur MWF UMO MPWO yelho kanba lup anoba satmelon mairoi lup ama Manipur Kaithel Nupi Marup Maitai Pangal Council Manipur Amade World Mitai Council gi lusingba singna khut ekpi duna phrase ta thorakpa cherol amana khanghalakpani cherol asina hai general strike asina handoklabasu hayeng March 3 gi hauraga leibak miam yauna mafam khudingmakta ayuk nongthil amadi numidangda wakat mifam phamba mass rally satpaga loinana numidangda mairagi rally satpi duna Fazin kiba Manipur miyam gi lusingba ahomadu condition amata yaudana thadoknaba Government of India amasung Government of Manipur gi mafamda akanba pressure pinaba democratic oiba khongjang changshin biu hairi